May gitang tarukta nung darang phongba se phongna Manipur Top Channel Manipur da COVID-19 gi anauba case ama leire haina miyam da sandokluba ama police na phare COVID-19 gi laisa sandoraktana ba lengak ama di miyam na thabuk lokhat pagal loina na Manipur da laina asina naba mi ani faduna mayum da hankraba matung ngasi miyoi ama na lamdam asida anauba COVID-19 na naraba miyoi ama leire haiduna WhatsApp ki khutang da sandokluba dagi miyam mi paina rure COVID-19 gi anauba case ama leire haina sandokluba miyoi police na phare hairi Manipur da anauba COVID-19 na naba miyoi ama leire haiduna ngasi ayu angan badigi hauna miyam na nimpu ngangnarakpadigi police na thiba hauki adubu sandorakliba adu nupa amana WhatsApp ki khutang da sandorakpadagi miyam khangnabaga loinana pakhatnaba oiramgani khudakta police na akan section tharong lokhatpaga loinana sandorakliba miyoi adu kana thibhumagi tabak sathaki tungda aranba audio thadorakpa miyoi police na phare hairi faraba miyoi adu erangbam amu allies amu yamisai kuntragani pan apokpa lekhidraba ranjit kawe singjamai khetri lekaidagi ne haujik thangmaiban maisnam lekaida leibani haina supoksi na phungdorakli Raksida to pamaru eba paw mana muk Manipur da anauba case laite Jayant Kumar ahum subu ena Manipur da COVID-19 positive oiba nan Manipuri ama thengnare haina audio ama da social media da thagatuna viral oikiba du aran bani Manipur da anauba case ama ta laite miyamna pakhatpigano haina Health Minister Jayant Kumar na ngasi thadorokba warol ama na hairi aran ma pawdu yumpham oiba audio ama de thadorokliba asi miyamna share tobigano haina su minister gi warol sin miyamda appeal torokli Tampaki kaithel punamak hanagum athingba leiragani doctor singda NPA gi mahutta special pay oina piragani me mari degi lockdown komthokluraba imphal tampakta leiba kaithel sing makhata na shutdown leiragani adumakpu khungangi lamdamda leiba singdi shutdown asidagi komthokani ngase yuksit minister gi complex ta pakthokkiba cabinet meeting da khanaraga ima kaithel pauna kaithel thangal kaithel aduga Imphal tampakta leiba kaithel sing COVID-19 gi section thorong lokhat poina shutdown tonaba warep lokhibani haina cabinet ka naknaba source amana hairi cabinet na atai state singdagi panduna leiriba halaknaba gi mari leinaba singsu khanari hairi cabinet meeting aduna khanaraga khungangi lamdam singda lockdown asidagi komthokpa ayaba pikhre ngasigi cabinet mifam aduna awang nongpo state singda panduna leiriba Manipuri masa singidama akhanaba thorong lokhatpa yauna train tongduna lakpagi asang malengak na puthokani aduga awang nongpo state punamakta Manipuri masa sing panduna leibe singi thorang phawbudi singini aduga makoina Manipur yorakpagi senphamdi masa na puthoksagadabani hairi quarantine center singda makoina thunglaraga leibegi miko amamamda nongmodal pasani langangna puthokpasu cabinet na yakre cabinet na doctor singda taliba nan practicing allowance pi na wafamdu special pay oina piba haina su warep lokre hairi ngasi makhata na imphal gi koibada leiba kaithel sing Hingadoriba asi MSA na piba guidelines sing ngakta bida curfew komthokpagi matamda miyamna marks amada social distancing ningthina thamdabana state asigi consultative committee na ningthina khanarabagi tungda tangaimak phadana asigumba imphal gi kaithel sing amadi masigi koibda leibe kaithel sing asi makhata na thingbagi ware asi lorokhibane ngasigi mifam aduna mapaldagi lakpa amadi quarantine tawduna leiriba praja singidamak sarkar gi makaidigi miyoi amada lupa sani lengak na piragani hairi Loshilakpada maru eba paw manamu Manipur gi wangmada leiba miyoi sing lawba satkhrei Bisnupur Kendra gi MLA Govindas Konthokjam gi lising makhara Manipur gi wangmada thabak su nomduna leiriba Bisnupur Kendra gi miyoi sing COVID-19 lockdown maram oiraga yumda halakpa yadaba sing lawrunrubagi dama gari sing Bisnupur Block Congress Committee gi President CSE Botombi amadi Ningthaukhong Municipal Council gi Chairperson L Ibungo na ngasi ayuk Ningthaukhong kaitheldagi namthakre Atopa state panduna leiriba miyoi singi manungda Guwahati dagi miyoi kuntraga matoi gi bus ama Silchar dagi miyoi taraga matoi gi sumo ama amasum Dimapur gi miyoi mapan gi winger ama puna gari ahum ngasi Manipur thadoktuna khongsan khibani hairi Loisilakpada Manipur gi oiba maru oiba pawng khatanga marak thana hapsaramge awaba mayukna duna leiriba HIV positive oirabi nupi sanipan romda tengmang polam sing khusinakhre lockdown gi awaba mayukna riba singi manungna HIV AIDS na saguna duna hingliba Nupi sanipan rom asina khwaidigi hena awaba mayukna duna leiramle haibasi pauksi asina hakthengna khangmangamle HIV AIDS ka saguna duna hingliba miyoi sing asina Christian Network of Positive Women Manipur haiba ama semduna network asigi makada makoi amana amagi mateng pangna duna leiramba thengnakhi nomagi aphangba thabak suduna punsi hinglakhibi nupi sanipan rom asina lockdown manungna thabak sufam leiraktabadagi sanaba polam sing phanglaktabagi awaba mayukna duna leiramkhi makhoigi awaba asi ubadagi lamdam asigi maming leiraba sasakpa ama oiriba sumaina latpam Naba Sandra Naba Volcano na Manipur gi tuan ba miyoi kaya kusam na duna ngasi tengmang polam sing hakthing na kusina khrei Mantri Pukhida lebe English sing ani ga mangada lingkhat khiba
Christian Network of Positive Women Manipur gi makhar hai IBS na lainana na aduna leirabi nupi sing asi Imphal East gi humpu Imphal West gi miyoi yankhai gi matoi ukul district gi miyoi saniga maudraga mari Susampur gi miyoi samag humdra Tamenglong gi miyoi kuntraga taret Bisnupur district gi miyoi kunganithoi Thobal gi miyoi taraga taruk Sandel gi miyoi samag ani amadi Senapati district gi miyoi marfuga mari ni miyoi sani panrom asigi manungda sada maudrari lukhabi singna oidi makhoi gi marakti imung amagi miyoi nipan leibada angang mari yauna puna positive oiba yauri makhoi Imphal gi tongan babarai gi ka singda leiba ngaktani nongma gi aphangwa thabak suduna hingmane makhoi na Manipur gi government gi makedi gi ART watana phangi atai mateng amata phangde adubo ART saraba matungna supplement food oina sangom amadi lafoina singba sa thakadabani haiba adu lainingai sel leitabana sadre aduna ART saraba su side effect kya leirakpadagi yamna toina kok sikpa khongya saba amadi haksang sikpa kya mayuk naduna leire ai saibi gi sagona duna hingliba angang sing asigi mapa animak laikhidaba kaya yauri hauzik phawbo makhoi marakti gi miyoi humpu taruk sikre sibigi thoramna singba pangthokpada lupa lising ama mateng pangnai adubu ngasi phawbo makhoi mayam gi punpham ama phaw ningthina leite khwaidigi awaba moyo nakib asi handaki lockdown asida saba phangdaba asina oire haiki adubu saknai reba saisakpa naba bol keno amadi ma ka wakhal manaba Manipur gi tongan ma miyoi kyana awaba moyo naraba nupi sani panrom asigi damakta sengbek kun hawai thau thum amadi atai sana thanaba polam sing haktengnana sinariba asibu thagatpa phongdok narakli adugu mem aina pabda sukiba lan kibi yorsi mem ngakpigani adugu paw su nungai biragdi suduna like to biramo adugu share to biyo share mem video si matang sai lu sinjarage adugu mathangi video do mu thengnarsi and thank you.